ꯑꯣꯏꯅꯗꯤ ꯒꯣꯚꯔꯅꯔꯁꯤꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯁꯦꯝꯖꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯁꯨ ꯄ꯭ꯔꯖꯥꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯕ ꯀꯌꯥꯝ ꯌꯥꯝꯅ ꯀꯟꯖꯦꯁꯟ ꯇꯧꯔꯖꯥꯠꯅꯣ ꯑꯇꯩ ꯑꯇꯩ ꯁ꯭ꯇꯦꯠꯁꯨ BJP ꯄꯥꯜꯂꯤꯅ ꯄꯥꯟꯗ꯭ꯔꯣ ꯗꯦꯜꯂꯤꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯜꯂꯤꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯃꯤꯒꯤꯗꯗꯤ ꯇꯧꯗꯦꯕ ꯑꯁꯥꯝꯁꯨ BJP ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯁꯤꯅ ꯑꯁꯥꯝꯗ ꯀꯩꯗꯧꯕꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯎꯅꯕꯒꯤ ꯃꯊꯧ ꯀꯩ ꯇꯥꯒꯦꯕ ꯑꯁꯥꯝꯒꯤ ꯁ꯭ꯇꯦꯠꯇ ꯇꯧꯔꯤꯕ ꯄ꯭ꯔꯣꯇꯣꯀꯣꯜꯗꯨꯒ ꯁꯤꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯥꯒꯤ ꯀꯩꯅꯣꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯤ ꯆꯞ ꯃꯥꯟꯅ ꯂꯩ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗꯤ ꯆꯞ ꯃꯥꯟꯅ ꯂꯩ ꯅꯠꯇ꯭ꯔꯣ ꯁꯤ ꯀꯔꯤꯅꯣꯕ ꯂꯣꯖꯤꯛꯁꯦ ꯑꯗꯨ ꯉꯝꯗ꯭ꯔꯒꯗꯤ ꯇꯣꯛꯊꯣꯛꯑꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯃꯇꯝ ꯃꯥꯡꯍꯟꯒꯅꯣ ꯄ꯭ꯔꯖꯥ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯧꯖꯤꯛ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯦ ꯍꯥꯏꯔꯁꯨ ꯊꯃꯣꯏꯁꯦ ꯅꯤꯛ ꯅꯤꯛ ꯂꯥꯎꯔ ꯂꯣꯏ ꯂꯩꯔꯤꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯕ ꯅꯠꯇꯦ ꯀꯣ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯄꯦꯜꯂꯛꯇꯕꯅꯤꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯛꯄꯁꯦ ꯃꯣꯏ ꯁꯥꯎꯔꯛꯇꯅ ꯍꯌꯦꯡ ꯀꯩꯀꯩ ꯇꯧꯔꯛꯄꯁꯨ ꯈꯪꯗꯦ ꯇꯧꯅꯤꯡ ꯇꯧꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦꯕ ꯍꯌꯦꯡ ꯈꯣꯡꯖꯣꯝꯗꯦ ꯌꯦꯡꯕꯤꯌꯣꯕ ꯃꯥꯏꯀꯩꯗ ꯁꯦꯂꯦꯕ꯭ꯔꯦꯠꯇꯤ ꯇꯧꯅꯔꯛꯀꯅꯦꯕ ꯈꯣꯡꯖꯣꯝꯗꯦꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯨꯔꯝꯕ ꯂꯩꯀꯠꯇꯣꯏꯗꯣ ꯀꯔꯤꯝ ꯏꯄꯥ ꯏꯄꯨꯗꯨꯅ ꯀꯩ ꯇꯧꯕꯤꯔꯝꯕꯅꯣ ꯑꯗꯨꯒ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯂꯩꯗꯨ ꯅꯠꯇꯦꯕ ꯄꯥꯝꯃꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔ ꯇꯧꯍꯟꯅꯤꯡꯉꯤ ꯉꯁꯤꯁꯨ ꯇꯥꯔꯒꯗꯤ ꯗꯤꯁꯀꯁꯟꯁꯦ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯑꯣꯟꯊꯣꯛꯄꯤꯌꯨ ꯂꯩꯕꯤꯔꯤꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩꯗꯤ ꯍꯥꯏꯕꯨ ꯍꯥꯏꯔꯕꯅꯤ ꯃꯣꯏꯒꯤ MLAꯁꯤꯡꯗ ꯃꯣꯏꯒꯤ ꯋꯥꯀꯔꯁꯤꯡꯗ MLAꯁꯤꯡꯅ ꯁꯦꯟꯇꯔꯒꯤ ꯍꯖꯤ ꯆꯠ ꯂꯩꯔꯦ ꯑꯗꯨꯗꯩ ꯅꯣꯏ ꯋꯥꯀꯔ ꯃꯌꯥꯝꯅ ꯑꯃꯨꯛ ꯅꯣꯏ MLAꯒꯤ ꯍꯖꯤ ꯇꯧ ꯂꯩꯔꯦ ꯍꯥꯏꯕꯅꯦꯕ ꯁꯤ ꯆꯠꯅꯔꯤꯉꯩꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯇꯧꯍꯧꯅꯕ ꯑꯐꯕ ꯇꯧꯍꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯧꯁꯤ ꯑꯩꯒꯤ ꯉꯁꯤ ꯃꯤꯒꯤ ꯃꯨꯈꯦꯁ ꯃꯥꯡꯒꯤꯗꯣ ꯑꯩꯒꯤ ꯏꯆꯥꯗ ꯃꯥꯡꯉꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯂꯨꯔꯤꯕ ꯂꯛꯁꯃꯟ ꯔꯦꯈꯥ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯕꯐꯔ ꯖꯣꯟ ꯂꯩꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯅ ꯕꯐꯔ ꯖꯣꯟ ꯊꯝꯃꯤꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯣꯡꯃꯩ ꯈꯛꯇꯒꯤ ꯅꯣꯡꯃꯩ ꯃꯈꯣꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯍꯥꯏꯕꯅꯤ ꯁꯨꯕ꯭ꯔꯥ ꯅꯪꯁꯨ ꯂꯝ ꯃꯥꯡꯅꯕꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯇꯧ ꯉꯝꯄꯣꯠꯇꯦ ꯑꯩꯈꯣꯏ ꯂꯥꯏꯐ ꯀꯩꯝ ꯈꯪꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯏꯆꯥ ꯑꯃꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯦ ꯈꯟꯕꯗ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯑꯗꯨꯝ ꯃꯥꯡꯗꯣꯏꯅꯦꯕ ꯃꯨꯈꯦꯁꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯂꯨꯕꯗꯤ ꯅꯠꯇꯦꯅ ꯀꯃꯜ ꯕꯥꯕꯨ ꯉꯁꯤꯐꯥꯎ ꯊꯤ ꯈꯪꯗꯦ ꯑꯥꯔꯃꯤ ꯀꯦꯝꯞꯇꯒꯤ ꯑꯗꯨꯁꯨ ꯑꯣꯛꯇꯣꯕꯔ ꯊꯥ ꯀꯩꯅꯣꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝꯅꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯒ ꯍꯥꯏꯕꯗꯣ ꯑꯣꯛꯇꯣꯕꯔꯗꯒꯤ ꯁꯥꯟꯇꯤ ꯂꯩꯕ ꯍꯧꯔꯛꯏ ꯀꯗꯥꯏꯗꯒꯤ ꯁꯥꯟꯇꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯣꯏꯗꯤ ꯕꯖꯥꯔꯗ ꯈꯔ ꯀꯩꯊꯦꯜ ꯀꯥꯔꯒ ꯁ꯭ꯀꯨꯜ ꯈꯔ ꯍꯥꯡꯕꯗꯨꯅ ꯁꯥꯟꯇꯤ ꯅꯠꯇꯦꯕ ꯁꯥꯟꯇꯤꯒꯤ ꯃꯤꯅꯤꯡ ꯈꯪꯗ꯭ꯔꯦꯕ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ MLAꯁꯨ ꯃꯣꯏꯒꯤ ꯀꯣꯏꯂꯥꯁ ꯊꯥꯕꯗꯨꯅ ꯁꯥꯟꯇꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯀ꯭ꯌꯣꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯀꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯣꯏ ꯀꯩꯝ ꯄꯥꯝꯖꯗꯦꯕ ꯑꯩꯈꯣꯏ ꯑꯣꯀꯦ ꯁꯦ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯩꯒꯤ ꯏꯆꯦ ꯇꯤ ꯁꯨꯖꯥꯇꯥ ꯏꯆꯦ ꯋꯦꯜꯀꯝ ꯏꯆꯦ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤꯁꯦ ꯏꯆꯦꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯔꯤꯁꯦꯟꯠꯂꯤ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯁꯤꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜꯒꯤꯗꯁꯨ MP ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯃꯔꯨꯑꯣꯏꯅ ꯁꯨꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤꯗꯤ PR ꯂꯥꯛꯄꯒꯤ ꯃꯇꯥꯡꯗ ꯄꯨꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯗꯕꯒꯤ ꯑꯗꯨꯋꯥꯏꯒꯤ ꯄꯦꯟꯗꯕꯗꯁꯨ ꯐꯣꯡꯗꯣꯛꯑꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛꯁꯤꯡꯁꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯒ꯭ꯔꯨꯞ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯗꯅ ꯊꯝꯃꯤꯕ ꯏꯟ ꯑꯦꯗꯤꯁꯟ ꯇꯨ ꯗꯤꯁ IDP ꯃꯌꯥꯝ ꯑꯃꯁꯨ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯨꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯒ ꯆꯪꯍꯟꯕ ꯌꯥꯗꯅ ꯊꯤꯡꯗꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟꯁꯤ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯅꯣꯔꯃꯦꯜꯁꯤ ꯂꯥꯛꯅꯕꯒꯤ ꯄꯣꯠꯇꯨꯃꯗꯤ ꯃꯗꯨ ꯑꯣꯏꯊꯣꯛꯑꯣꯏꯗꯕꯒꯤꯅꯤ ꯍꯥꯏꯕ ꯃꯔꯝꯗꯨꯃ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯒꯤ ꯋꯥꯔꯤ ꯁꯥꯕ ꯈꯣꯠꯄ ꯂꯧꯈꯠꯄ ꯄꯣꯠꯁꯨ ꯎꯔꯦ ꯃꯌꯥꯝ ꯇꯧꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁ ꯈꯔꯗꯤ ꯂꯩꯔꯤ ꯑꯗꯨ ꯃꯃꯥꯡꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ ꯌꯥꯕꯁꯨ ꯇꯥꯔꯤꯛ 9ꯅꯤ ꯈꯣꯡꯆꯠꯇ ꯁꯦꯅꯥꯄꯇꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯐꯦꯂꯔ ꯑꯣꯏꯕ ꯄꯣꯠꯁꯨ ꯂꯩꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯒꯤꯗꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯂꯩꯕꯥꯛꯁꯤꯗ ꯍꯣꯠꯅꯔꯤꯕꯁꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯒꯤ ꯆꯥꯡꯁꯦ ꯃꯥꯒꯤ ꯁꯤꯟꯁꯤꯌरिꯇꯤ ꯌꯥꯎꯅ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁꯨꯕ꯭ꯂꯥ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯤꯁꯀꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯈ꯭ꯔꯦꯀꯣ ꯁꯦꯡꯅ ꯁꯤꯟꯁꯤꯌꯔꯂꯤ ꯇꯧ ꯇꯥꯔꯒꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯇꯝꯗꯨꯒꯤ ꯊꯣꯛꯄ May 3ꯗꯒꯤ ꯊꯣꯛꯂꯛꯄ ꯄꯥꯎꯂꯝꯗꯀꯣ June Julyꯗꯒꯗꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕ ꯌꯥꯏ ꯁꯤꯟꯁꯤꯌꯔꯂꯤ ꯊꯕꯛ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯔꯀꯥꯔꯗꯀꯣ ꯃꯣꯏ ꯄꯋꯥꯔ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯄꯨꯜꯂꯦ ꯍꯥꯏꯔꯦ ꯃꯣꯏ ꯀꯩꯅꯣ ꯔꯤꯖꯥꯏꯟ ꯇꯧꯖꯈ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯦ ꯊꯝꯃꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯜꯂꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯖꯥꯅ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯨ ꯃꯥꯒꯤ ꯃꯐꯝ ꯑꯃꯗ ꯍꯟꯕ ꯈꯣꯠꯄ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯇꯣ ꯄꯥꯝꯕꯩ ꯋꯥꯅꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯊꯥ 3 ꯐꯥꯖꯤꯜꯂꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯤꯅꯁꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯄ꯭ꯔꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯇꯦꯛ ꯀꯦꯌꯔ ꯑꯣꯏꯕ ꯄꯣꯠꯇꯤ ꯑꯣꯏꯗꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯀꯣ ꯑꯗꯨꯅ ꯈꯪꯉꯕꯅꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯂꯤ ꯀ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯗꯕ ꯄꯣꯠꯅꯦꯕ ꯃꯔꯝꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯑꯉꯥꯡ ꯃꯨꯈꯦꯁ ꯃꯥꯡꯉꯤꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯅ ꯁꯦꯟꯇꯔꯗꯒꯤ ꯄꯤꯔꯛꯄ ꯑꯣꯔꯗꯔꯗꯣ ꯀꯔꯤꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯈꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯃꯈꯛꯅ
ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝꯅ ꯇꯁꯦꯡꯅ ꯃꯥꯒꯤ ꯏꯀ꯭ꯋꯤꯚꯂꯦꯟ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯧꯍꯟꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯅꯦꯕ ꯑꯁꯦ ꯑꯃꯔꯣꯝꯗꯗꯤ ꯁꯦꯟꯇꯔꯒꯤꯗꯤ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯆꯥꯎꯔꯤꯕ ꯖꯒꯥꯅꯦꯕ ꯑꯗꯨꯕꯨ ꯇꯧꯗꯒꯤ ꯇꯧꯔꯛꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯅꯤꯁꯦ ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤ ꯄꯨꯁꯜꯂꯒ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯕ ꯈꯣꯠꯄ ꯍꯥꯏꯔꯛꯀꯅꯤ ꯃꯤꯌꯥꯝꯅꯗꯤꯀꯣ ꯑꯩꯈꯣꯏꯗꯤ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦ ꯐꯦꯛ ꯍꯧꯖꯤꯛ ꯑꯣꯟ ꯒ꯭ꯔꯥꯎꯟꯗ ꯇꯥꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯉꯥꯛꯇꯅꯦꯕ ꯇꯧꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯃꯇꯝ ꯆꯥꯏꯉꯩꯗ ꯂꯣꯏ ꯇꯧꯕꯤꯕ ꯌꯥꯏ ꯍꯧꯖꯤꯛꯁꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯒꯣꯚꯔꯅꯔꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯖꯦꯚꯥꯂꯥꯁꯤꯗꯤ ꯀꯥꯁꯃꯤꯔꯗ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯁꯣꯜꯕ ꯇꯧꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤꯅꯤ ꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯥꯏ ꯄꯋꯥꯔ ꯑꯗꯨꯝ ꯖꯦꯔꯣ ꯇꯥꯈꯤꯕ ꯑꯩꯈꯣꯏ ꯏꯅꯣꯒ꯭ꯔꯦꯁꯟ ꯈꯔ ꯆꯠ ꯑꯗꯨꯗꯒꯤ ꯍꯌꯦꯡ ꯈꯣꯡꯖꯣꯝ ꯗꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯩ ꯀꯠꯄ ꯆꯠꯇꯣꯏꯁꯤꯅꯤ ꯈꯣꯡꯖꯣꯝ ꯗꯦ ꯁꯤꯗ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤ ꯀꯔꯤꯅꯣ ꯃꯥ ꯀꯩꯁꯨ ꯍꯤꯁꯇ꯭ꯔꯤ ꯈꯪꯉꯝꯗꯣꯏ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯁꯨꯒꯨꯝꯕꯗ ꯑꯣꯏꯅ ꯇꯧꯕ ꯅꯍꯥꯟ ꯌꯦꯡꯉꯨꯁꯨ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯖꯁ ꯃꯣꯏ 3 ꯂꯥꯛꯑꯦꯀꯣ ꯂꯥꯛꯏꯕ 3ꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯑꯃꯗꯣ ꯆꯪꯍꯟꯗꯅ ꯊꯝꯃꯤꯗꯨꯅꯦꯕ ꯑꯗꯨ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝꯅꯤ ꯆꯪꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯃꯥꯏ ꯄꯋꯥꯔꯗꯨ ꯐꯨꯗꯣꯛꯑꯒ ꯖꯁ ꯑꯁꯤ ꯖꯁꯅꯦꯕ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯑꯃ ꯍꯥꯏꯕ ꯂꯩꯇꯦ ꯐꯨꯔꯨꯞ ꯅꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯐꯧꯗ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯐꯧꯗ ꯑꯩꯈꯣꯏꯒꯤ ꯈꯥꯝꯍꯧꯔ ꯊꯝꯍꯧꯕ ꯀꯥ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯤꯕ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣꯝꯃ ꯑꯣꯏꯔꯦꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯤꯁꯦ ꯃꯣꯏꯁꯨ ꯁꯦꯟꯇꯔꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯩ ꯁ꯭ꯇꯦꯠ ꯀꯤꯔꯒ ꯂꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯁꯦꯟꯇꯔꯁꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯍꯥꯠꯀꯅꯤ ꯇꯨꯞꯀꯅꯤ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯍꯦꯟꯅ ꯑꯞꯒ꯭ꯔꯦꯗꯇ ꯂꯩꯈꯤꯕꯒꯤ ꯇꯥꯏꯞ ꯑꯃ ꯇꯧꯔꯦꯕ ꯁꯤ ꯇꯧꯐꯝ ꯊꯣꯛꯇꯦꯕ ꯁꯤ ꯑꯁꯥꯝꯗ ꯊꯣꯛꯑꯝꯕ ꯑꯣꯏꯌꯣ ꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯣꯏ ꯃꯤꯖꯣꯔꯥꯝꯗ ꯊꯣꯛꯑꯝꯕ ꯂꯩꯔꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯗꯗꯤ ꯁꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯤꯕ ꯄꯣꯠꯁꯦ ꯀꯩꯒꯨꯝꯕ ꯈꯔ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯋꯤꯛꯅꯦꯁ ꯄꯣꯏꯟꯠ ꯈꯔꯗꯤ ꯂꯩꯔꯦ ꯃꯅꯨꯡꯒꯤ ꯑꯦꯖꯦꯟꯗꯥ ꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯄ꯭ꯂꯥꯟꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯕ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯒꯦꯝꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯆꯞ ꯆꯥꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯄꯒꯨꯝꯕꯅꯦꯕ ꯉꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯟ ꯀꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯣ ꯍꯣꯏ ꯑꯅꯤꯕꯨꯗꯤ ꯅꯍꯥꯟ ꯐꯥꯔꯦ ꯀꯥꯏꯗꯦ ꯍꯥꯏꯕ ꯍꯥꯏꯐꯦꯠꯇꯤ ꯇꯥꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯈꯨꯟ ꯉꯥꯛꯄꯗꯤ ꯉꯁꯤ ꯑꯥꯔꯝ ꯁꯦꯂꯦꯟꯗꯔ ꯇꯧꯈ꯭ꯔꯕ ꯃꯌꯥꯝꯁꯤꯗꯤ ꯏꯆꯥꯁꯤꯡꯗꯨꯅ ꯊꯣꯛꯈꯤꯕꯗꯨꯁꯨ ꯃꯦ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯀꯩꯅꯣ ꯂꯦꯞꯇ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯆꯣꯆꯥꯝꯄꯨ ꯆꯠꯇꯅ ꯀꯥꯡꯄꯣꯛꯄꯤ ꯆꯠꯇꯅ ꯂꯣꯏꯅꯃꯛ ꯏꯀ꯭ꯋꯤꯚꯂꯦꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯁꯨꯕ꯭ꯂꯥ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯦꯟꯇꯔꯅ ꯐꯅ ꯇꯧꯔꯛꯑꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ MLAꯁꯤꯡꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅꯁꯨ PPAꯅꯁꯨ ꯊꯣꯛꯈꯤꯕ ꯀꯩꯅꯣ ꯑꯃꯁꯨ ꯂꯩꯕꯅꯤ ꯅꯣꯏ ꯇꯥꯔꯝꯗꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯂꯩꯔꯤꯕ MLAꯁꯦ ꯁꯁꯄꯦꯟꯗ ꯂꯩꯕ ꯋꯥꯅꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯊꯕꯛꯇꯒꯤ ꯀꯩꯅꯣ ꯃꯥ ꯗꯥꯏꯔꯦꯛꯂꯤ ꯀꯩꯅꯣꯗꯤ ꯇꯧꯕ ꯅꯠꯇꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜꯕ ꯇꯧꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯨ ꯃꯣꯏꯅ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯃꯤꯠ ꯁꯥꯍꯅꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯂꯩꯔꯤꯕ MLA ꯃꯌꯥꯝꯁꯤꯅ ꯁꯔꯀꯥꯔꯁꯦ ꯀ꯭ꯂꯦꯝ ꯇꯧꯔꯛꯇꯕꯩꯅꯤ ꯀꯥꯏꯅꯒ ꯍꯥꯏꯗꯨꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯩꯈꯣꯏꯗ ꯁꯨꯝ ꯑꯔꯥꯟꯕ ꯇꯥꯍꯟꯕꯁꯦ ꯑꯗꯨ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯒꯗꯕꯗꯤ ꯃꯣꯏ ꯂꯩꯔꯤꯕ 59 ꯍꯣꯏ ꯀꯨꯀꯤꯒꯤ 10ꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯃꯣꯏ ꯏꯊꯤꯛꯁ ꯀꯥꯏꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗ ꯑꯗꯨꯁꯨ ꯄꯥꯅꯤꯁꯃꯦꯟ ꯄꯤꯕ ꯉꯝꯗꯦ ꯃꯣꯏ ꯄꯥꯔꯇꯤ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯩ ꯀꯧꯔ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯂꯣꯏꯁꯟ ꯇꯧꯅꯤꯡꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯒꯤ ꯍꯥꯏꯕ ꯃꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯁꯦ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯗꯨꯒꯤ ꯈꯣꯡꯖꯪ ꯑꯃꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯞ ꯆꯥꯅ ꯊꯣꯛꯑꯕꯅꯦꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯖꯥꯁꯦ ꯃꯩꯇꯩꯁꯤꯁꯨ ꯄ꯭ꯔꯖꯥ ꯑꯃꯅꯤꯀꯣ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯤꯕ ꯄ꯭ꯔꯖꯥ ꯑꯃꯅꯤꯀꯣ ꯈꯜꯂꯒꯗꯤ ꯂꯣꯏꯅ ꯏꯀ꯭ꯋꯤꯚꯂꯦꯟ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯕ ꯌꯥꯏꯑꯕ ꯃꯗꯨ ꯇꯧꯕꯤꯔꯛꯇꯕꯗꯨꯅ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯗꯤꯁꯀꯁꯟꯒꯤ ꯊꯣꯡꯗ ꯍꯥꯏꯖꯒꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯇꯧꯔꯒ ꯁꯦꯟꯇꯔꯁꯦ ꯆꯞ ꯆꯥꯅ ꯊꯦꯡꯅꯕ ꯌꯥꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯑꯗꯨꯒ MLAꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯕ ꯑꯣꯏꯗꯕꯗꯤ ꯇꯣꯉꯥꯟ ꯊꯝꯈꯣꯕ ꯍꯧꯖꯤꯛ ꯃꯣꯏ ꯁꯔꯀꯥꯔ ꯁꯦꯝꯒꯦ ꯍꯥꯏꯕꯒꯤ ꯀ꯭ꯂꯦꯝꯐꯥꯎꯗ ꯒꯣꯚꯔꯅꯔ ꯆꯪꯕ ꯉꯝꯗꯦꯕ ꯂꯤꯗꯔꯗꯨꯗꯤ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯒꯦ ꯑꯩꯈꯣꯏꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯣ ꯍꯥꯟꯅ ꯐꯣꯔꯝ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯄ꯭ꯔꯁꯤꯗꯦꯟ ꯂꯥꯛꯀꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯛꯀꯅꯤ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯛꯀꯅꯤ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯅꯗꯔ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯀꯩꯅꯣ ꯄꯥꯎꯖꯤꯟ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯒꯤ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯕꯒꯤ ꯉꯝꯕꯒꯤ ꯄꯣꯠꯁꯨ ꯂꯩꯇꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ MLAꯁꯤꯡꯁꯤꯅ ꯂꯩꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯨꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯍꯥꯏꯔꯝꯒꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯦꯟ ꯄꯣꯏꯟꯠ ꯑꯣꯏꯅꯗꯤ BJPꯒꯤ ꯂꯩꯕ ꯃꯣꯏ 32ꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯇꯨꯝꯍꯟꯕꯅꯤ ꯃꯩꯇꯩ ꯃꯆꯥ ꯇꯨꯝꯍꯟꯗꯣꯏꯅꯦ ꯍꯥꯏꯕꯁꯦ BJPꯗ ꯂꯣꯏ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯅꯀꯣ ꯃꯁꯤꯒꯤ ꯌꯥꯝ ꯈꯪꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯣꯡꯊꯥꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯅꯦꯆꯔ ꯀꯦꯝꯞ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏ ꯁꯦꯝꯅꯤꯡꯕ ꯀꯅꯥꯅꯣ ꯁꯦꯝꯅꯤꯡꯗꯕ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯉꯁꯤ 1 week ꯐꯥꯈ꯭ꯔꯦ ꯃꯣꯏ ꯀꯩꯝꯇ ꯔꯦꯁꯄꯣꯟ ꯄꯤꯔꯛꯇꯦ ꯑꯗꯨꯅ MLAꯁꯤꯡꯁꯦ ꯍꯟꯗꯛꯇꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞ 13ꯁꯤꯅ ꯃꯥꯟꯅꯔꯒ ꯂꯦꯚꯦꯜ ꯑꯃꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯥꯎꯏ ꯅꯥꯒꯥ ꯂꯣꯏ ꯌꯥꯎꯏꯀꯣ ꯑꯗꯨ ꯃꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯆꯪꯁꯤꯟꯒꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯌꯥꯔꯛꯇꯕ MLAꯗꯣ ꯑꯩꯈꯣꯏ ꯑꯦꯛꯁꯄꯣꯁ ꯇꯧꯅꯦꯕ ꯃꯔꯝꯗꯤ ꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕ ꯅꯠꯇꯦꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯒꯤ ꯏꯔꯝꯗ ꯃꯥꯏꯀꯩ ꯃꯔꯤ ꯆꯠꯄ ꯌꯥꯗ꯭ꯔꯤꯕ
ꯇꯥꯏꯅꯕ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕꯁꯦ ꯁꯨꯒꯨꯝꯕ ꯎꯔꯒ ꯇꯥꯏꯅꯕꯗꯨꯕꯨ ꯂꯩꯕꯥꯛꯅꯤꯡꯕ ꯍꯥꯏꯕꯅꯤ ꯉꯁꯤ ꯁꯦꯟꯇꯔꯅ ꯃꯣꯠꯂꯦ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯈꯪꯉꯤ ꯗꯤꯁꯀꯁꯟ ꯐꯝꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯕꯒꯤ ꯃꯣꯏꯒꯤ ꯗꯥꯏꯔꯦꯛ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯕ ꯃꯣꯏꯅ ꯀꯔꯤ ꯈꯪꯗꯣꯏꯅꯣꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯉꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏ ꯄ꯭ꯔꯖꯥ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯤꯗꯤ ꯍꯥꯏꯔꯛꯀꯅꯦꯕ ꯍꯌꯦꯡ ꯅꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯇ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯅꯣꯏꯅ ꯒꯣꯕꯔꯅꯔꯗ ꯂꯩꯕꯥꯛ ꯁꯦꯝꯒꯦ ꯍꯥꯏꯔꯛꯄ꯭ꯔꯣ ꯁꯔꯀꯥꯔ ꯁꯦꯝꯒꯦ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯣꯀꯦ ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯖꯦꯟ ꯔꯨꯜ ꯂꯩꯔꯒꯁꯨ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛꯀꯤ ꯁꯦꯝꯅꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯀ꯭ꯂꯦꯝ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯁꯨ ꯊꯝꯕꯤꯔꯤ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯁꯥꯏꯠꯇꯁꯨ ꯄ꯭ꯔꯦꯁꯔ ꯄꯤꯅꯕ ꯃꯈꯣꯏ ꯇꯧꯕ ꯌꯥꯕ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯥꯟꯇꯤꯒꯤ ꯀꯩꯅꯣ ꯃꯇꯥꯡꯁꯤꯗꯩꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯕ ꯌꯥꯗꯕꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯀꯣꯔꯁꯤ ꯃꯥꯕꯨ ꯌꯥꯔꯒꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯁꯦ ꯂꯥꯏꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯩꯁꯤꯗ ꯊꯣꯡ ꯑꯣꯏꯒꯗꯕ ꯈꯣꯡ ꯊꯥꯡꯖꯤꯟꯒꯗꯕ ꯂꯝꯕꯤꯁꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯦꯛ ꯅꯣꯏ ꯆꯪꯉꯛꯄ ꯃꯇꯝꯗ ꯚꯥꯏꯂꯦꯟꯁ ꯊꯣꯛꯍꯟꯒꯅꯤꯅ ꯍꯥꯏꯔꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯃꯨꯛꯀꯁꯨ ꯌꯥꯝ ꯐꯖꯕ ꯈꯨꯗꯝꯗ ꯇꯥꯔꯤꯛ 9ꯒꯤ ꯃꯥꯔꯆꯀꯤ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯑꯩꯈꯣꯏ ꯁꯝꯖꯤꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯁꯥꯟꯇꯤꯁꯦ ꯍꯟꯖꯤꯟꯅꯅꯕ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯄꯣꯠꯇꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯊꯨꯒꯥꯏꯕ ꯃꯥꯅ ꯑꯣꯏꯍꯟꯈꯤꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯄꯥꯍꯟꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯝꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯏꯁꯟꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯅꯣꯡꯃꯈꯛ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯂꯨꯞ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯆꯠꯅꯦꯅ ꯇꯧꯈꯤꯕꯁꯦ ꯌꯥꯍꯟꯈꯤꯗꯕꯁꯤ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯀꯔꯤꯒꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯗꯨ ꯑꯣꯏꯊꯣꯛꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯃꯌꯥꯝ ꯑꯃ ꯀꯩꯗꯧꯕꯒꯤ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯒꯗꯤ ꯌꯥꯒꯗꯧꯕꯅꯤ ꯑꯗꯣ ꯃꯃꯤꯡ ꯈꯛꯀꯤ ꯑꯣꯏꯅ ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯟꯕ ꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯀꯥꯏ ꯄꯤꯔꯛꯄ ꯃꯤꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯗꯣ ꯀꯩꯝ ꯇꯧꯗꯅ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯁꯤꯗ ꯀꯧꯔ ꯇꯧꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯄꯣꯠꯇꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯇꯤꯃꯥꯏꯁ ꯇꯧꯍꯟꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯎꯍꯟꯕꯤꯕ ꯄꯣꯠꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯂꯧꯈꯠꯂꯛꯏꯕ ꯈꯣꯡꯊꯥꯡꯗ ꯄ꯭ꯔꯖꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯂꯧꯈꯠꯂꯛꯄ ꯃꯍꯩ ꯌꯥꯜꯍꯟꯗꯕ ꯊꯨꯒꯥꯏꯅꯕ ꯑꯣꯏꯅ ꯎꯍꯟꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯛꯇꯅꯕꯒꯤ ꯑꯗꯨ ꯃꯁ꯭ꯋꯥꯏꯁꯤꯗꯅꯦ ꯑꯃꯨꯛ ꯌꯥꯝꯅ ꯑꯆꯧꯕ ꯀꯣꯏꯁꯟ ꯍꯥꯏꯁꯦ ꯁꯦꯟꯇꯔꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯞꯁ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯦꯖꯦꯟꯗꯥꯁꯦ ꯁ꯭ꯋꯥꯏꯗꯁꯨ ꯑꯃꯨꯛ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯁ꯭ꯋꯥꯏꯗꯗꯤ ꯏꯆꯦꯗꯅ ꯀꯩꯅꯣ ꯆꯨꯝꯕ꯭ꯔꯥ ꯀꯩꯅꯣꯅꯤꯅ ꯃꯁꯤ ꯃꯣꯏꯒꯤꯗꯤ ꯇꯧꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯉꯥꯏꯔꯦꯀꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯁꯨ ꯉꯥꯏꯔꯦ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯇꯥꯏꯞꯇ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯄ ꯉꯥꯛꯇꯅꯦꯕ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯍꯥꯏꯗꯅ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟ ꯑꯅ ꯂꯩꯕꯅꯤꯅꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕꯗ ꯇꯥꯃꯣꯗꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕꯗ ꯇꯥꯃꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯦꯔꯥꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯂꯣꯌꯔ ꯈꯔ ꯎꯅꯖꯔꯨꯏꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯗꯤꯁꯀꯁꯟꯗ ꯃꯦꯗꯤꯌꯥꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯐꯥꯏꯜ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯆꯠꯂꯨꯏꯕꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯣꯌꯔꯁꯨ ꯉꯥꯏꯔꯦ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯁꯨꯖꯥꯇꯥ ꯅꯪꯒꯤ ꯑꯦꯖꯦꯟꯗꯥꯗꯣ ꯀꯔꯤꯕ ꯅꯪ ꯀꯔꯤ ꯑꯄꯤꯜ ꯇꯧꯒꯦꯕ ꯍꯥꯏꯕ ꯅꯪꯒꯤ ꯍꯥꯏꯔꯛꯑꯦꯕ ꯂꯣꯌꯔꯒꯤꯁꯨ ꯈꯤꯇꯪ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕ ꯇꯥꯃꯣ ꯑꯩ ꯁꯥꯎꯕꯤꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯁꯨꯝ ꯄꯦꯟꯗꯕꯩ ꯐꯣꯡꯗꯣꯛꯆꯕ ꯋꯥꯅꯦ ꯍꯣꯠꯅꯗꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯑꯦꯖꯦꯟꯗꯥ ꯅꯪꯒꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤꯀꯣ ꯑꯩꯒꯤꯁꯤꯅ ꯆꯠꯅꯕ ꯌꯥꯗꯕ ꯌꯥꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯊꯝꯈ꯭ꯔꯁꯤ ꯉꯁꯤ ꯏꯆꯥꯛ ꯈꯨꯟꯉꯥꯛꯄꯅ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯁꯨ ꯃꯌꯥꯝꯗꯨꯅ ꯇꯧꯔꯛꯄꯗ ꯗꯤꯐꯦꯟꯁ ꯇꯧꯅꯕꯅꯤ ꯍꯥꯏꯗꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯉꯥꯛꯑꯒ ꯂꯩꯖꯔꯤꯕ ꯃꯦꯗꯤꯌꯥꯁꯨ ꯃꯦꯗꯤꯌꯥꯒꯤ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇꯒꯤ ꯑꯣꯏꯔꯣ ꯍꯥꯏ ꯀꯣꯔꯠꯇꯒꯤ ꯑꯣꯏꯔꯣ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯋꯥꯅꯤ ꯌꯨꯅꯤꯐꯣꯔꯝ ꯀꯥꯡꯕꯨꯁꯤꯅ ꯂꯣꯌꯔꯁꯤꯡꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯂꯣꯏꯅꯃꯛꯀꯤ ꯁꯤ ꯂꯣꯌꯔꯁꯤꯡꯁꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯋꯦ ꯑꯃ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯅꯗꯤ ꯕꯥꯔꯅꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯇꯥꯃꯣꯒꯤꯅꯕꯨ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯑꯦꯅꯥꯎꯟꯁ ꯇꯧꯕꯤꯔꯒ ꯍꯣꯏ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯂꯩꯇꯕꯅꯤꯅ ꯑꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯑꯗꯨꯝ ꯍꯟꯕꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯀꯗꯥꯏꯗ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯊꯃꯣꯏꯅꯨꯡꯗꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑ ꯂꯩꯔꯦ ꯍꯥꯏꯁꯦ ꯑꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝꯅ ꯇꯧꯔꯛꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯣꯏ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯅꯠꯇ꯭ꯔꯕꯅꯤ나 ꯑꯗꯨꯅ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯔꯦ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟꯃꯛꯇꯁꯨ ꯃꯤꯇꯤꯡ ꯇꯧꯕꯗ ꯈꯟꯅꯩꯕ ꯕꯥꯔꯗ ꯆꯠꯂꯒ ꯃꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯀꯅꯥꯅꯣ ꯍꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯧꯁꯤꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯏꯖꯔꯒꯦꯕ ꯑꯦꯄ꯭ꯂꯤꯀꯥꯟꯗꯨꯗꯤ ꯑꯩꯈꯣꯏ ꯑꯣꯏꯖꯔꯒꯦꯕ ꯇꯧꯕꯇꯕꯨ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯀꯣꯑꯣꯄꯔꯦꯠ ꯗꯔꯀꯥꯔ ꯂꯩꯅꯩꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯊꯣꯛꯆꯔꯛꯄꯁꯤꯗꯤ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯒꯤ ꯑꯣꯏꯔꯛꯄꯗ ꯚꯣꯏꯁꯀꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗꯨꯒꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯗꯨꯒꯤ ꯇꯧꯅꯤꯡꯕꯅꯦ ꯇꯥꯃꯣꯅ ꯉꯁꯤ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩꯑꯕ ꯑꯩꯈꯣꯏ ꯍꯌꯦꯡ ꯇꯥꯃꯣꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯦꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯂꯧꯕ ꯌꯥꯕꯗꯣ ꯃꯣꯏꯅ ꯇꯧꯔꯛꯇ꯭ꯔꯁꯨ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯁꯦꯕ ꯑꯩꯈꯣꯏ ꯑꯗꯨꯗ ꯀꯤꯕꯁꯨ ꯂꯩꯇꯦ ꯍꯟꯅꯤꯡꯉꯥꯏ ꯍꯟꯒꯦꯁꯨ ꯈꯟꯗꯦꯕ ꯑꯗꯨꯅ ꯑꯆꯨꯝꯕꯗꯣ ꯑꯗꯨꯝ ꯇꯧꯍꯧꯔꯒ ꯏꯔꯝꯗꯝꯁꯦ ꯑꯝꯇ ꯀꯜꯍꯧꯁꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯂꯩꯈꯥ ꯇꯥꯗꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯏꯆꯥ ꯏꯁꯨꯒꯤ ꯐꯤꯕꯝꯁꯦ ꯀꯔꯤꯅꯣ ꯈꯪꯉꯔꯣꯏꯕ ꯑꯗꯨꯒ ꯁꯨꯕ꯭ꯂꯥꯟꯗꯅ ꯍꯧꯖꯤꯛ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯅ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯥꯒꯤ ꯗꯣꯛꯇꯔꯅ ꯗꯣꯛꯇꯔꯒꯤ ꯊꯕꯛ ꯌꯨꯅꯤꯐꯣꯔꯝꯅ ꯌꯨꯅꯤꯐꯣꯔꯝꯒꯤ ꯊꯕꯛ ꯃꯦꯗꯤꯌꯥꯅ ꯃꯦꯗꯤꯌꯥꯒꯤ ꯊꯕꯛ ꯂꯣꯌꯔꯅ ꯂꯣꯌꯔꯒꯤ ꯊꯕꯛ ꯈꯨꯟ ꯉꯥꯛꯄꯅ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯟꯗꯣꯛꯅꯕ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯁꯦꯟꯇꯔꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯔꯛꯑꯔꯣꯏꯕ ꯁꯤꯒꯤ ꯄꯤꯁ ꯍꯥꯏꯁꯦ ꯃꯣꯏꯅ ꯀꯩꯁꯨ ꯄꯨꯔꯛꯄ ꯁꯨꯡꯑꯣꯏ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯕ ꯃꯥꯅꯒ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯃꯌꯥꯝꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃꯅꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯉꯥꯡꯂꯛꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ 2 ꯁꯤꯗ ꯂꯣꯏ
tar abang ataneba aduna masigi post da durege khoi thengna bi da kangu si khoi tawbam thopane haibwane huji dissolve to haidoi ne ba khoidi maram to adu da su praja support to bi su praja su khoi jam phar tai ba changi ba post da ne negative to no bam su la ba ain haina du to bi genu sini mla to moi gi mla ke de gi phai haiba ko last ha ba drain chen ba do thamu ka su kai de ba to ko da bu huji ore bi post di nang drain tha lai bi nang drain chen lai bi matam na tre nang community phone sa ba lai bi matam na tre nang lai ba ko la sa ba da khoi ko la se le khom ta chala su cha ge huji to ri ba mai kai mari to ore ba khoi mai tai da khoi da su hena to cha to ri bu post iram dam se hana kan bai da nang mang thau khoi myam in ra ke hairaga arma pu thok na se ha ba huji akhoi na changu matam da heng soi da dum to to ni khra di akhoi di am phai akhoi di am phai ni media thorom lo ka ne ba ina du lo bi genu sini da mai ge to bam to ba thodang do chap chana lo hon ba matam da legislation of any party lai bo khoi di su kai de ba to ba da bu defense to bangam be gi sakti me yaw ha bi ne ba ngasi center na subra yang ngai is yong ba parliament de haigre lairibu political party lairibu myam sina sarkar sem de haide harap claim dubu bjp magi yaw da braba adu ka khoi gi sida lairibu mla sin sina mu leader na hapakadoni situation sina control to kanda soida na hapakani situation control to do se khoina to doira thami ba moina to doira ba ngasi mla menti media ra thopani yengo ba soidan hapakini soidan semakani sarkai situation se control kana no control to doise moina leisala kana control to no honda ka na tra habani da sugumba misna akoina tasena khanbada su koi praja gi su sumaina torokani di khangdam na soi grabani na moina ngasi chap chap koina hairiba discussion sina tabi ragadi phai tabi da bata ragadi sengna haibada mp vote to matam du koi to honingi de ko chaw ko to honingi de mai chak adu bo koi tawgi tawba matam da akoina sengna haibada du da party yenga thadagi banate mamanga leibaduna di mandir wai silaga akhoi 2023 mai adu chak padu wahayam ta parliament hai de bagi mam du de ki pelak tabadina sir sine di kitang kan notor pui ai ko habegi adu ko makayam syang ani prajada ai promise to isne ai sa mak su yawi ai party na te to bu law ba hai pati ngasi chumba lamba mai protocol du de khoi na khangjaru de ko khoi as a praja mo ibanina to bu voice puthoga parliament the nick pangam ba haba poto adu hel habanda mai kan chai ba matam du di mandir rom da social media du uzabani ai ta sena lana su lobi ganu ar baina tau ki habanda aduna akhoi di pelak ta bani na dum khalak kan haba pose moi lai di mla hu ji sina so mai tai gi oina su amu hai ge fru batai gi du budi mai gi su kan oi bani na khoi gi lai di ba mai tai mla sing se moi amu halak kan di khalu no ba hu ji su matam lai ri na thabak tau noi gi leader semak pa haba di noi na hena organization du ma hana semu haba sarkar semu hai se organization mo have governor de chalu ai mi asuk lai re haraga noi kano to so form am khatang hana thang du so ba leader du ko na sema organization du hana le ma darka wai ba adu ka matung ina ai ga sai gi first round du sai president secretary the advisor duregi media coordinator adu ko na process la kadam ne ba chief minister kanan oi ba adu gi moi keno mla na kana adu moi mla minister tar trying to issue moi dum semak ko ne ba chaw ai hai se hujiki oi na di governor sida hairaga khoi sarkar samjage hai bo hai sida su praja gi thamoi pe na ba hai bi wa ba ne bo na ba di si hai ba ngam du kari gi no ba kyam na kan san to ro ja no ate state su bjp palina pandro delhi su judum pali ba in hai se adu mi gi de tau de asam su bjp na tro akhoi na kari gi akhoi gi mla sin sina asam da ka do gi chief minister un hoi mathau kai ta ke ba asam gi state ta ri protocol du ga sidal manipur state to chama na dro mai gi ka no di assembly di chama na lai na tro mai gi constituency di chama na lai na tro sikari no logic se adu ngam dar ga di tok tho sine ba ko na ina matam mangan ga no praja yang wai bu ji chingkhong chingya do ji no mai ka pak te ha ju thamoi se nik nik law loi lai di ba su ba no ba ya ba na te ko aduna sum ma am se lai bani na khoi di pelak tam ne hairakani hairak pas moi sorok ta na heng kai kai tor pasu khang de tong tong dar ka lai te ba nga heng khongjom de yeng bi o ba mai ka de celebrate tong na ra ka ne ba khongjom de na khoi nga si khuram lai ka toi do karim ipai pu du kai do biram ba no do adung jing bi wa ba ne ba ina lai du na te ba pa mi di adugumba do khara to honingi ngasi chu taraga di discussion se autang wakal onthok piu laibiri ba du dai du da ai di haibo haraba ni moi ge mla sing da moi worker sing da mla sing na the center gi haji chat lai re adu noi worker me am na mu noi mla gi haji tau lai re habne ba si chat na ring ge di suai ya roi ba khoi na achum ba to hongna ba pha ba to hongna ba hona mi no si ai gi ngasi mi gi mukhes mang gi ai gi chat mangu ha belai te ha bo ji condition sam lu ri ba lakshman rekha lau thok tri bo ji ba fa jo lai ri ba president rule lai nei na president thammi bo ji aduna sugumba mayam ama lai ri nomai khaktak gi nomai makhon ta dre habdu na te bo ji haiba ni subra nang su lamang na bade gi chak ma tam da tangam pote ko life khang dram ni bo ji
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯕꯅꯦꯕ ꯍꯧꯖꯤꯛꯁꯦ ꯏꯆꯥ ꯑꯃꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄꯛꯇꯦ ꯈꯟꯕꯗ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯑꯗꯨꯝ ꯃꯥꯡꯗꯣꯏꯅꯦꯕ ꯃꯨꯈꯦꯁꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯆꯠꯂꯨꯕꯗꯤ ꯅꯠꯇꯦꯅ ꯀꯃꯜ ꯕꯥꯕꯨ ꯉꯁꯤꯐꯥꯎ ꯊꯤ ꯈꯪꯗꯦ ꯑꯥꯔꯃꯤ ꯀꯦꯝꯞꯇꯒꯤ ꯑꯗꯨꯁꯨ ꯑꯣꯛꯇꯣꯕꯔ ꯊꯥ ꯀꯩꯅꯣꯅꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝꯅꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯒ ꯍꯥꯏꯕꯗꯣ ꯑꯣꯛꯇꯣꯕꯔꯗꯒꯤ ꯁꯥꯟꯇꯤ ꯂꯩꯕ ꯍꯧꯔꯛꯏ ꯀꯗꯥꯏꯗꯒꯤ ꯁꯥꯟꯇꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯣꯏꯗꯤ ꯕꯖꯥꯔꯗ ꯈꯔ ꯀꯩꯊꯦꯜ ꯀꯥꯔꯒ ꯁ꯭ꯀꯨꯜ ꯈꯔ ꯍꯥꯡꯕꯗꯨꯅ ꯁꯥꯟꯇꯤ ꯅꯠꯇꯦꯕ ꯁꯥꯟꯇꯤꯒꯤ ꯃꯤꯅꯤꯡ ꯈꯪꯗ꯭ꯔꯦꯕ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯃꯣꯏꯒꯤ ꯀꯣꯏꯂꯥꯁ ꯁꯥꯕꯗꯨꯅ ꯁꯥꯟꯇꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯀ꯭ꯌꯣꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯀꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯣꯏ ꯀꯔꯤꯝ ꯄꯥꯝꯖꯗꯦꯕ ꯑꯩꯈꯣꯏ ओके चे अया थैंक यू सो मच हुजे तसेन हार का नोंमै मखोन ताद्रे हारगा सो कोई लेरिबो खुदि मग एवरी इंडिविजुअल हाय तारे हुरेन कै थोकन हिंग थोकम अनसर्टेन बे पोटम खक्तदि अदुम लेरि अदुगा सिगी मतंग दे एमएलए सिंग हिनसु कोई तुमिना लेसन दबा मसे लेरिबे से मकोई मरक सिदा इन द मीन टाइम सरकार से सेमन बा मकोई पुंजन न बा होना बा ममीसु तादे अखोई अदुम लेथोक पसिदनि यामना कोई पेनिंगाई ओइदा पोटम मोयसे मोय खोंजेल से अमता थोहन दबा हाय तारे सिगी पोसिमा लेबसिमा कोई यामना मोयगी कनोदगी साइटगी यामना यामना पेनिंगाई ओइदा पोचिमा अमखक अखोई लेरे अदना अरोइबगी अखोई अदुम सिगी कनोसे लाक्सरा कांदा कई तौबा याबा खोटपा हाबे पोतुसु याम फजन थंबिरे ओजाना सो थाइगी मतंगी अदुगा सेंट्रल लीडर सिंग लाकु मतम दा हाय तारे आई अमतंग कनो रिमाइंड तौजरा कान अखोई सेंट्रल लीडर सिंग लांबा अखोई AICC की जॉइंट सेक्रेटरी मैथ्यू अखोई कनो एंटनी मा लाकपदसु अखोई हाइरा मकान तुदोना पलम देबा फॉर्म सुसी लेरे दुगा रिसेंटली अदुम अखोई कनो गिसु डोनर मिनिस्टर अखोई जतुरिंद्र सिंधिया महाक्सुला अम्बै पोसु लै अखोई कमिटमेंट दिपिरमी हाइ तारे अखोई हुजिकसु कमिटेड ओइरियेना पीस पुरकना बैदमक्ता अदुगा अखोई अदुदसुने अखोई याम चावबा कनो दुम ओइकी पुथोगा हाइ तारे अदुगी वार्ड खंग हाइ तारे अदुगा एक्शन ना यंगसिन बकोसिन मचतपगी पोतुदी हाना दै सुदुम बेक इन 2024 डिसेंबर दे सदुगी फॉर्म दुमा दुम थमी कमिटेड ओइरगल मे एमिकेबल सॉल्यूशन पुरकना फोने हेबे पोसे दुम लै हाइ तारे अदुगा अपोजिशन गी सुंगाइ सि तौगदबनि खोटकदबनि हाइरग मोइ साइड दै सुदुम लैरकांदा तौगदोरिबो पोचदि हाइ तारे माइपुना नत्रगा कोगी फिरेप से कनो तंग तौदबे वाफम से लेर तुसे होंगतांग मैम पाइखले सान्ति पुरकना बचा थोकसिन याना मैम तौरे अपन मैम लाए अपन तरप तुले दुदा अखोई सि यादे बे खंगन पोट लेते दुम ngangnaraga hainaraga leirakan haiba tare chahi ani je koi phajilak toromne aduna hujik leidiba irang se adum nainaraga khanaraga pose kai hainai tarakan adum akoi gi hanai duda bc circle dum tabe pose adum leibani aduna aroi be yoni se gi wakhalon hai tare akoi gi kano se closing remarks matem subla मीना हायरम दबदे आई थोइदोना खंदेबा मरमदी सेंग हाबदा अखोइना इमुंग अमगी प्रॉब्लम ओइ बचपदा अदुम ngang changma maga e phani ko adu dan ke su tawre du da habis de moi gi di keno ne ba ado moina hairam badu na te bo khoin darka oidi akhoina taw bodu se kai no have step to ne ba hoji bok da khoina cha tawri ba khoi gi leiri ba mayam sina kai do si kai do bo no hana khangadam ne ba mina hairam de meta natte ba du di mina habadu darka leite ba अखोइना तौगदब खोंजंग दो चंगसन गदम ने हाबने बाई गी वखल दे मीना दु हाइरमे न अखोइ फगदब सुनते मी दु नते बाई खोइसिना चटकदब ने हाबने बाई कोइ गी वखलना अमन हागिर बीजेपी लापा गी लीडर ना हागे हायो कांग्रेस के लापना हाय एनपीपी ना हागे लोय मन हाइनिंग मा हाय च मोय योरम बा योरम तम पथोक तादे आई गी इमुंग गी प्रॉब्लम म थोक पदो आई गी इमुंग दुनो सॉल्व तौनो भोना गदम न ड्रो मी दु थांगना इमुंग दुने इमुंग फानी फानी हायेंग सोइदन फारानी हारगा को दुम लेगेत्रा हाबनी दा अदुने बाई दी अदुन आईडी अमगे अमगे वानते हुजिसु यमु हाय पादरे ngana na handagi dum among hauna re congress bjp ki to pose ado ai sumba pamje de habene khoina haina akhoina oina kaido sige habdo mi do ngai genu habani da khoina habdi akhoina thang se habene ba ba hoina haije ba pona akhoi su pangjan ba pangjan ge akhoina kai su yengna bam ta reite icha khum ngak pa da nusi ba du maina moida su nusi tawba da bu thodang do lebak ki damak lo haibe ba ne ba lebak ki do lo moi gi su khoi lep ka ne ba center na pung to do ya de ai ngasi su dum hai ai ni mafam lebak ki dum hai tu ne ba ai state amagi ai constituency lejarim ne ba ai assembly lejarim ne ba assembly ju kari oirage assembly je sengna be state amagi mandir ne hainarim ne ba laba kala ka ne haina mucha ne haina dro asi kari oirike ba asi de kari resolution kari lobangam ge ba sugi matang moina pass taw gibido sonai taw taw moina maya manaraga voice am to oina assembly ki member mem du chalaga hairu braba akoina dis maina member sing din smai taw grabani koi di to ya grabani madugi pot to chatnai chatna de habagi pakhum am to su akoi praja gi da mo bibi won moin nu mo ta hairu braba mina lak pangai ra ga de koi suoi oi roi ba akoina taw se habne ba koina haina akoi gi thong ne ba se इसमें ये शांति तौरगनी ने मोदी ने हाइबा अमिसाना हाइबे सुखोय सुंगाइ ले दुरि ब्रा हाइबनी ना हुजि तामोना साइड को चंगजन बम या बन लोय ले न मोय एमएलए सिंग ने सु दम तौबे या बम लेना मेम मोय पार्लियामेंट का असेंबली की मेंबर ऑफ द हाउस नि मोय की मेंबर में दुना सु तासल लगा पार्टी लोय तो थोकरो असेंबली मनुंग जगह मोय मेंबर ngata ना ट्रो मोय लोबन थोप थौदांग लो बुसु याइना
ꯀꯔꯤ ꯂꯧꯔꯤꯒꯦꯕ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯅ ꯁꯤ ꯉꯥꯡꯉꯨꯔꯁꯨ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯗ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯏꯌꯦꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯝꯇꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯦꯕ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯦꯔꯥꯁꯦ ꯑꯩꯈꯣꯏꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯕ ꯋꯥꯅꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯃꯤꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯥꯛꯑꯒ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯃꯣꯗꯤꯅ ꯂꯥꯛꯑꯒ ꯍꯥꯏꯌꯨ ꯑꯃꯤꯠ ꯁꯥꯍꯅ ꯂꯥꯛꯑꯒ ꯍꯥꯏꯌꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦꯕ ꯑꯩꯈꯣꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯑꯃ ꯑꯣꯏꯁꯦꯕ राहुल गांधी ने राउंड चला मैं तो करी करना के ने वो ये ना कि ड्रामा है ना ड्रामा तो सुझाव लगे ड्रामा अमित शाह के तरोंगे 15 दिन के बाद आऊंगा हर मागी एमपी बोर्ड मतलब लाई दुनी अदु रीजनेबल होय ब्रो अखोय से मी तो लगे द्रा हैबनिदा नंग सुदम की थंगना बे इमुंग दुना बे माइना दु तरोकेन हारे नंग इमुंग दुदा चाव तब लेता पोतो दुम खांग लै दुरी ब्राबा माना चेंग थिलकनी हैबनि ना दुम लै दुरी ब्राबा थीबम दि चंग द्रोय क्राय दि चास पिजे तब यादि पितक तब यादि हैदना अदुने बखोयना तौसे हैबदि ममा अमा ओइबगे खुइदे अदु वखल चेलेबा अदु तो हन बेवानेबा हुजे आई अमिसाजी ने लागा मोदी जी ने लागा हैब पामतेबा अखोइना कै तौसिनसिगे हैब पोतुने आइगी मुंग चेंग लेतरदी अखोइना थिजगदमनि मिदा लापि बंगायरगा चरा हेलो सिनेबा मसी मजु मोय खंगदमनेबा सिनेबा इना सोमनिगिना तमोइन हाइजेसे को अमा मगी वानते बैदि दरका अमत लेति सिनिदा आइदा अचुंबो तो आइदा अफब थबक तो अदुदा लोइम माइ लपाकलकनि हैब पोतुनेबा अदुगी वखलदो खनबियु हाइबा पोचे ngasi अमु रिक्वेस्ट तौजैसिनी मरुओइना अखोइगी एमएलए मैतैगी एमएलए ने यावरिबो मोइदो मदुंग तंग ग्यान ताबियो सिनी अतोप अतोप फुरुकिदि हाइरकनी नोइगी मीना सुम तौ लेर नोइगी ने हेना मेजॉरिटी ओइरिनी नोइ मैतैगी ने हेना हाइरकनेबा नागागी दुम चासे हाबे दुम चारकनी कैसु या तौदो अदु अखोइदि सुम तौना लेरेबा सी याम पामदे हाइबा पोतो ai ngasi जो अमु थमजरी सिनी अदु लोइ थादोक प्रो लेबा कंसी माइकै मेरे चलनसी रिलीफ कैम्प द लेबसे मरम दहलनसी अखोइ चाकनि फिनिबा हाइबा पोतो इपाइ पुना थममदे हयें खोंजोम दे तौबो इपासिंदुना ने ngasi सोरोक तोगा कैंडल योलंबा दुक योलंबगी फिरेप जे अखोइ थममदेबा फरसु फतरसु लाइरबा मी खंपोंग सम मम थम मैम जे मो कावनोबा अदुने बैन हाइनिंगसे याम फजै सिगे अखोइगी अरोइबा क्लोजिंग रिमार्क्स हाइतारे